Prime Minister Narendra Modina Thoubal District Hospital की Critical Care Block Urep Uiyung Tamkhre Thoubal District Hospital Medical College oihanaba hotnaragani haina Manipur gi Chief Minister N Birena fongdorakli ngasi dagi chahi nifu gi mamang dagi cheksin thorang laukhatlam labadi ngasi Manipur da thokliba irang asi thoklam daba yai vote pu fangladi amadi vote pu karadi haina Manipur gi wangmadagi changsil lakiba illegal immigrants singbu karishu tawdana thabak amata paikhatlam dabana ngasi thokai daba thogdo kaya thokli makoi bu thingnaba hotnaruba aihak puna leibak miyam gi michei fam oiduna leire amarom Khangabokta leiriba Thoubal District Hospital asi Medical College ta onthoknaba ahanba priority pire haina Manipur gi Chief Minister Nongthombam Birena fongdokhre Mahaki wafam asi ngarang Directorate of Health Services Manipur amasung State Health Mission National Health Mission Manipur anina punna sinduna Khangabokta leiba Thoubal District Hospital da nauna sangagadaba Critical Care Block ki Urep Uiyung Tambagi thoramda Chief Minister na fongdokhibani Prime Minister Ayushman Bharat Health Infrastructure Mission PMABHIM gi makhada lupa crore 13 hena changna sagadaba mathol ani laigadaba Critical Care Block adu New Delhi da laiba All India Institute of Ayurveda AIIA da pangthokpa tongan ba project kaya sangaba amadi Urep Uiyung Tambagi sharuk ama oina Prime Minister Modina video conferencing gi khuthangda Urep Uiyung gi fizang haidoklaba matungda amok Chief Minister Birena luchingduna Minister MLA kaya susaruk yaduna fizang haidoktuna Urep Uiyung Tamkhi Thauramadu Chief Minister N Birena makhata na fongdokhibada aikhoina ngasi gi mirol asi kannanaba honaramdrabadi tungda kari oihaugadage haiba asi kana amatana khantanadraba mali asumna asum chathakrabadi ngasi dagi aikhoi gi yelhaumi sing indigenous people asi soidana minority oihauba soidrabani matamamada MLA manga khakta leiram adu ngasi di tara sure masi kanana karimata khangnadaba karigino illegal immigrant kayana changsillaktuna mafam kayada ain kaina pangyada yabagi mawongda yum kai kaya sajinduna khundasanba indigenous population influx thoktuna matam amadadi aikhoi gi leifam leiraklaroi haiba asi khanthaminasi asigumba kaya asidagi kannana ba honaruba laingak amadi aihakpu miyamgi michei miwa tafam oiduna leire haiki aikoina kanagumba amatada group amatada nungaitaba yengthiba leite tawgadabasu leite aikoi unity oisi unity leina aikoina tapthana ingna tapna kari tawshige haina khana nainaduna chinga khutka manana thabak tawrabadi aikoina ningliba adu yauba ngamgani aikoina leiriba asi leibak miyamgi damaktani aikoi thika munanaba supply munanaba leibanati hainasu miyamda thamki amaromda Chief Minister na makhata na haikibada Prime Minister Narendra Modi gi mityeng makhada leibak asigi miyam pumna makpu masa mau fana leiba leibak ama oihannaba health sector da ahenma mityeng changduna lakli Urep Uiyung tamliba Critical Care Block asi lupa crore 13 hena changadaba Prime Minister gi scheme makhada semgat sagat kadabani masigi sumathakta leibak asigi district khudingmakta Medical College amamam thamnabagi thorang leirabani Thoubal District Hospital asisu Medical College amagi thakta onthoknabagi chapchaba warep leirabani adumakpu chinggi lamsingda mapung faba ana layeng sang amata leitabadagi yenglaga Churachandpurda hana sakhibani Mathangi project plan lakpada Thoubal District Hospital asi Medical College onthokpada ahanba priority pire haina miyamda thajaba pikhi Thauramadu Works Minister Govindas Konthaujam Health Minister Dr. Sapam Ranjan Animal Husbandry Minister Kashim Vashum Manipur Pollution Control Board ki Chairman Dr. Usam Deven MLA TH Santi MLA Sapam Kunjakishore Keba MLA Dingo MLA KH Ibomcha amadi state amasung district ka mari lainaba official kaya susaruk yaki